Adomna ubiriba painting asi 1900 ki matamda ihan hana electricity asi miyamda fanghanabagidamagta wire tingakpa matam aduda electricity asina aikoida mangza hangani haina miyamda khanghanabagidamagta yekiba painting amakhakni mayabumna mapu nganba kumana anau video episode amada amukka hana taramnokchiri ngasidi nauna lakadoriba 5G asigi matangda punamiyang tabinasi Miyoi kaya amagi mon makan kaya amasu tare aduga theory kaya amasu aikoina dumak uva fangle even COVID-19 asi fawba 5G nani haibasi aikoina tava fangi masi pumnama asi scientific evidence ka loinana ngasi fawba proof tawba ngamdana leiri aikoigi 5G asida speed wangkhalakpagi matung ina makoi asi frequency wangkhalai frequency wangkhalakpana maram oiduna tower amana mafam yamna konsinba ngamakte hairiba asini scientist researchers singna su proof tawduna leiraba amasu miyoi ayamana khwaidagi main oina puthokliba point asi masina maram oiduna mafam amabu konsinabagi damakta small cells ekoina tower haina su khangnariba asi yamna yunglakadawribani hana leiramiba 4G adudagi sang hengatna masina maram oiduna radiation puthokpagi sang asi 4G dagidi 5G asina hengalakadawribani adubu 5G da puthokliba radiation asi non-ionizing oiba haksang sokningai oidaba category aduda chanba radiation amakakni masina tabada International Agency of Research on Cancer makoina WHO da 2011 da submit tawkiba report asisu tholakli masida 5G radiation asi possible carcinogenic category da thamgadabani haina phongdokli haibedi cancer oirakpa yaba kanglup haibeni hairiba kanglop asida aikoina sizinariba aloe vera amasung diesel asi fawbu chingli hairiba kanglop asi cancer suksoi soidana oiragani haiba natte miyam sing asina oirakpa yai haina chingnaba kanglopni aduga scientifically oina su proof tawba ngamdaba kanglopni aduga ngasi fawbuda 5G sizinabadagi aikoida sokhalli natragana aikoibu cancer form tawhalli haibasi scientific evidence ka loinana proof tawba ngamdana aduma conspiracy theory oina lairi Karigumba anauba idea natragana technology ama lakpa matamda aikoi miyobasi mahusana kiganba amasung thajagandaba si adumak tawgalli posak khudingmakki afaba amasung fattaba anima adumak laigani video hek hobada ehang ukchakiba painting adu electricity na aikoi miyobada sokhangadaba mangjahangadaba adu miyamda khanganabagi damakta matam aduda tawkiba campaign amakhakni adubu madugi mangjaba adudagidi aikoida kanabaduna henbana maramoiduna ngasi aikoina yumthong kudungi electricity asi sizinariba asini masigumna 5G gi matang asisu oigani haina khanjai adom adomgi kari mo leibege comment section da suksoi soidana phongdokpiramu